Kukila lobu singna moreda maitai pangal ge driver ani purak pagi matang da Manipur lengang na lakliba tang tarom dogi manungda senaba sing phagalaga logi matungina cheirak pidrabadi akanba khongjang changsinlagani haina Manipur maitai pangal welfare organization afongdo krai hata adalai balup pasigi office ta pangthokpa pawgi mipamamada Manipur maitai pangal welfare organization gi president vovi korimayumna makha taraduna moregi IV police posta verek sanaba nunglengoi tharuraga halakpagi lambida khulai Paiba kuki lalobu singna farba matung tamthina purakpa amadi gari mai thadok pikiba aduda mapam aduda leiriba security force singna hojik fawba senaba sing phaba ngamdaba haibasi laibak thibani lanmarak asida maitai pangal singna nongmada sangdaba yadraba pochai sing Sakwa thorangi raw materials sing putok pusin tawduna thawai khubak ta haptuna lakli adu moinamak moreda mathau tawduna leiriba central security force sing laina kuki volunteers singna tawning bata tawhan bahai besi laibak thibani mafam aduda state security force sing chu deploy tawduna leiribani adubo ngasi phawba kuki dalobu sing phabangam da bahai besi laibak thibani mamangi moregi officer ama laikidaba matamda laukiba thodang adugumna maitai pangal sokpada su thawna leibiu haina su phongdokhe Lana sina cheng he na piri base maitai pangan sidana hele sida yamna humiliate tobire driver da amada pudam extortion kai tongan ba masida mayam thengre chengkhang kai kaya mayu narga leiringai marak sida nahan gi nungthin jabukta more gi jaga IV haraga khangnaba egogi Manipur police ki berek sembado infrastructure gi welas thabaga nung laimoi puba driver handleman ko pharaga puraga Gari sumai thabirakpa masabusu yam chaptina phubirakpa asigumba si hairiba miyoi bagi lichat nate haibase masi ahanba thamjage masi pangan khunai bu humiliate tawbani haina ekoina lowi tawriba phuruptu adunasu athu matamda aikoi leba miyam da singokpiu gari gidamak tawbono kamaina tawbono hayo photo